ꯑꯩꯈꯣꯏꯗꯤ ꯇꯦꯟ ꯍꯥꯎꯁꯅꯦ ꯂꯩꯁꯥꯕꯤꯁꯨ ꯌꯥꯎꯅ ꯁꯨꯖꯩ ꯊꯃꯣꯏ ꯀꯥꯏꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯅꯤꯁꯦ ꯂꯩꯁꯥꯕꯤꯒꯤ ꯃꯁꯛ ꯐꯖꯩꯀꯣ ꯂꯩꯔꯦꯍꯦ 짜봐 여기네. 하이 들어 하이 먹기롬 아니시수 와람마니 Hey guys, ngasi akhoi leilenba chatpa leilenba jim sakhe tawri magi channel che ina sille light manak sanga mina ngauthoi na thawre kai Hi guys Ow hi So guys asim ju laksare Thaurani Ai kem kerakte ngo. Moini ngobani ke du khodi kerokte da khoi ju ha ado ai sing ngaujabani da Guys ai se YouTube am hangi to bangam gadra khangde Ai itu channel ai laure ngasi dagi kiba horame lay lengbagi ngarang mandali saba loi hodabani complete oirame ahing simple da ko ma'am ithau tawruge kaigino khangde Kari hai ba manipur ga saga mu mana dabni ba Musin mure jigagi mangarak cha Dogi kom kaino mu lei mu pai ra koi ra bana ga ꯁꯦꯝ ꯁꯥꯕ ꯇꯧ ꯌꯦꯁ ꯍꯥꯏꯐꯦꯠ ꯀ ꯆꯤꯡꯉꯦ ꯍꯣꯏ ꯂꯩ ꯍꯨꯝꯖꯔꯒꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅꯤ ꯃꯌꯥꯝ ꯑꯩ ꯆꯤꯌꯥꯔꯒ ꯍꯣꯡꯖꯔꯦ ꯆꯤꯌꯥꯔꯒ ꯍꯣꯡꯖꯔꯦ ꯑꯩꯈꯣꯏꯗꯤ ꯇꯦꯟ ꯍꯥꯎꯁꯅꯦ ꯂꯩꯁꯥꯕꯤꯁꯨ ꯌꯥꯎꯅ ꯁꯨꯖꯩ ꯋꯥꯏꯖꯅꯤꯡꯉꯁꯨ ꯍꯥꯏꯕꯤꯔꯛꯎ ꯄꯩꯁꯥꯇꯕꯨ ꯈꯔ ꯍꯦꯟꯒꯅꯤ ꯂꯩꯁꯥꯕꯤꯅꯤꯅ ꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯒ ꯈꯟꯖꯩ ꯍꯣꯏ ꯍꯣꯔꯦꯟ ꯀꯨꯟꯗꯣ ꯍꯨꯛꯄꯩ ꯃꯑꯣꯡꯗ ꯋꯥꯈꯟꯗꯨꯒ ꯀꯨꯟꯗꯨꯅꯦꯅ ꯈꯜꯂꯤ 누가 박한 사진도 야우리. ꯃꯥꯅ ꯃꯧꯗ ꯍꯨꯛꯆꯔꯤꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯖꯔꯒ 바로 그만 찍던 거. ꯍꯣꯏ ꯂꯩꯁꯦ ꯑꯣꯟꯅꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ 아, 제가 맞지. ꯅꯃꯥꯟ ꯌꯥꯝ ꯅꯦꯝꯃꯦ ꯐꯔꯝꯃꯅꯤ 뭐 박한 사진 좀 그래. ꯀꯅꯥꯅꯣ ꯁꯤꯅ ꯍꯦꯜꯂꯣ ꯑꯩꯒꯧ ꯍꯣꯏ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯧꯖꯤꯛ ꯑꯩ ꯅꯠꯇꯦꯍꯦ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯀꯥꯞꯄꯒꯤ ꯍꯣꯡꯗꯣꯏꯅꯤ ꯍꯥꯏꯔꯦ ꯁꯨꯁꯃꯤꯇꯥ ꯀꯦꯃꯦꯔꯥ Oh wow ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯐꯝꯗꯣꯏꯗꯣ ꯑꯅꯤꯗꯣ ꯌꯦꯡꯒꯦ ꯉꯔꯥꯡꯗꯤ ꯌꯥꯝ ꯏꯀꯥꯏꯈꯤꯕꯅꯦ ꯑꯗꯨ 와우 네이래 ꯅꯣꯛꯐꯦꯠꯇꯤ ꯇꯧꯔꯝꯃꯨꯅ ꯚꯤꯗꯤꯑꯣ ꯀꯥꯞꯅꯕꯒꯤ ꯃꯤ ꯊꯨꯡꯉꯗ꯭ꯔꯤ ꯑꯗꯨꯗꯨꯅ ꯐꯣꯇꯣ ꯍꯥꯟꯅ ꯀꯥꯞꯊꯣꯛꯑꯦ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯦꯠ ꯑꯣꯏꯔꯅꯤꯅ ꯑꯩꯈꯣꯏ ꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯏꯆꯦꯁꯦ ꯑꯃꯨꯛ ꯌꯦꯡꯉꯤꯅꯦꯕ ꯑꯉꯥꯡ ꯐꯅ ꯑꯁꯤ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕꯒꯤ ꯆꯤꯌꯔ ꯔꯤꯖꯥꯔꯚ ꯇꯧꯔꯤꯕ ꯍꯣꯔꯦꯟꯒꯤ ꯁꯤꯠ ꯔꯤꯖꯥꯔꯚ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯣ ꯅꯧꯖꯥꯅ ꯔꯤꯖꯥꯔꯚ ꯇꯧ ꯂꯣꯏꯈ꯭ꯔꯕꯅꯤ ꯉꯁꯥꯏ ꯃꯃꯤꯡ ꯏꯔ ꯊꯅꯝꯒꯅꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯂꯥꯛꯑꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛ 걔도 가로. 정어. 정어. 그거 좀 해로. 그거 좀 해로. 아, 누가 마야 이거. 가마. ꯀꯅꯥ ꯂꯩ ꯂꯦꯡꯅꯔꯤ ꯁꯤꯅ ꯂꯩ ꯌꯦꯡꯕꯒꯤ ꯚꯥꯕꯣꯛ ꯀꯩꯒꯤ ꯑꯉꯥꯡꯗ ꯀꯥꯞꯍꯜꯂꯤꯅꯣ
ꯂꯩꯖꯧꯗ꯭ꯔꯣ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕꯗ ꯁꯤꯅ ꯀꯦꯔ ꯂꯥꯛꯄ ꯀꯌꯥꯝ ꯐꯖꯔꯒꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤ ꯍꯣꯔꯦꯟ ꯐꯖꯒꯗꯧꯕ ꯁꯤ ꯉꯔꯥꯡ ꯊꯥꯡꯗ ꯀꯣꯔꯐꯨ ꯌꯥꯝ ꯇꯛꯆꯈꯤꯕ ꯑꯅꯤꯗꯣ ꯊꯥꯡꯒꯠꯇ꯭ꯔꯤꯗ ꯍꯥꯏ ꯂꯩꯁꯥꯕꯤꯅꯦ ꯌꯦꯡꯒꯦ ꯃꯌꯥꯝ ꯃꯨꯔꯅꯤꯅꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗ ꯂꯣꯏꯁꯟꯕꯒꯤ ꯊꯦꯡꯉꯦ ꯃꯨꯔꯅꯤ ꯑꯩꯁꯤ ꯇꯧꯔꯤꯁꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯃꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯗꯣ ꯇꯥꯖꯧ ꯑꯩ ꯒꯥꯔꯤ ꯃꯆꯥꯗ ꯇꯧꯔꯒ ꯊꯤꯜꯍꯟꯒꯦ ꯇꯧꯔꯤꯅꯤ ꯁꯝꯒꯁꯦ ꯁꯝ ꯈꯣꯏꯍꯟꯕꯁꯤꯗ ꯃꯇꯝ ꯌꯥꯝ ꯆꯪꯈ꯭ꯔꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯝꯁꯦ ꯈꯣꯏꯍꯟꯗꯅꯕꯀꯣ ꯑꯩꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯐꯝꯗ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯌꯧꯔꯛꯑꯦ ꯇꯧꯔꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯇꯟꯕꯅ ꯃꯤꯅ ꯃꯤ ꯌꯥꯝꯅ ꯃꯤ ꯇꯥꯏꯕꯣ ꯋꯥꯎ ꯁꯤ ꯁꯦꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯃꯥꯏ ꯒꯣꯠ ꯀꯃꯥꯏ ꯆꯪꯉ ꯇꯧꯔꯦ ꯃꯌꯥꯝ ꯑꯩ ꯃꯧ ꯃꯅꯥꯛꯇ ꯆꯪꯉꯒ ꯌꯦꯡꯉꯨꯒꯦ ꯇꯧꯕꯗꯣ ꯇꯜꯂꯦ ꯏꯀꯥꯏꯖꯔꯦꯉꯣ ꯍꯥꯏꯗꯤ ꯃꯤ ꯉꯥꯛꯇ ꯂꯩꯔꯝꯒꯅꯤ ꯃꯅꯨꯡꯗ ꯇꯜꯂꯦ ꯍꯣꯔꯦꯟ ꯊꯣꯛꯑꯒ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯃꯥꯟ ꯐꯝꯈꯤꯗꯣꯔꯦ ꯌꯥꯝ ꯉꯜꯂꯦ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯃꯃꯥꯟ ꯀꯩꯅꯣ ꯐꯝꯈꯤꯗꯧꯁꯦ ꯑꯩ ꯃꯅꯨꯡ ꯆꯪꯉꯣꯏꯁꯤꯔ ꯈꯪꯗ꯭ꯔꯦ ꯐꯖꯕꯤꯅꯤꯗꯣ ꯐꯖꯕꯤ ꯆꯟꯗꯣꯟ ꯀꯥꯏꯃꯣꯝ ꯄꯣꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣꯅꯤ ꯂꯧꯔꯤꯅ ꯅꯪꯅ ꯆꯟꯗꯣꯟ ꯀꯥꯏꯃꯣꯝ ꯄꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯃꯥꯟ ꯐꯝꯈꯤꯗꯣꯔꯦ ꯑꯩꯁꯦ ꯃꯧꯁꯨ ꯎꯅꯅꯤꯡꯕꯅꯤ ꯆꯪꯕ ꯇꯜꯂꯦ ꯏꯀꯥꯏꯖꯔꯦ ꯃꯤꯅ ꯊꯨꯡꯅꯕꯒꯤ ꯃꯧ ꯂꯧꯕ ꯂꯥꯛꯑꯒ ꯃꯣꯏꯅ ꯀꯥꯏꯅꯕ ꯏꯁꯩ ꯁꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯦ ꯀꯥꯏꯅꯕꯒꯤ ꯏꯁꯩꯗ ꯕꯦꯜ ꯌꯩꯔꯛꯄꯁꯤꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯅꯤꯁꯦ ꯌꯥꯝ ꯉꯟꯅ ꯂꯨꯍꯣꯡꯕ ꯂꯣꯏꯗꯣꯔꯦ
ꯃꯉꯣꯟꯗ ꯋꯥꯈꯜꯂꯝꯗꯤ ꯈꯟꯕ ꯃꯥꯜꯂꯤ ꯑꯌꯥꯝꯕꯅꯤꯅꯦ ꯃꯤ ꯀꯩꯅꯣ ꯂꯩꯇꯦ ꯈꯟꯗꯅ ꯅꯪ ꯆꯠꯄ ꯃꯐꯝ ꯂꯩꯅꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯗꯥꯏꯅꯦ ꯀꯩꯅꯣ ꯍꯥꯏꯗꯨꯗꯤ ꯉꯁꯥꯏ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯍꯥ ꯈꯪꯗꯦ ꯍꯥꯏꯗ꯭ꯔꯒ ꯇꯧꯕꯅ ꯐꯖꯗ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯁꯛ ꯐꯖꯩꯀꯣ ꯅꯨꯡꯁꯤꯔꯦꯀꯣ ꯁꯣꯟꯗꯁꯨ ꯐꯖꯕ ꯈꯔ ꯂꯩꯍꯧꯔꯦ ꯙꯃꯥꯅ ꯁꯣꯟꯗ ꯈꯧꯔꯥꯡꯅ ꯃꯧ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯃꯧꯁꯤꯁꯨ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯅꯨꯡ ꯆꯪꯒꯗꯁꯨ ꯏꯀꯥꯏꯕꯅ ꯍꯧꯒꯠꯂ ꯆꯠꯄꯁꯤꯗ ꯇꯜꯂꯦ ꯃꯅꯨꯡꯗ ꯃꯤ ꯉꯥꯛꯇ ꯂꯩꯔꯝꯒꯅꯤꯀꯣ ꯅꯠꯇꯕꯤꯗ ꯃꯃꯥꯟ ꯀꯨꯏꯅ ꯐꯝꯍꯟꯕꯩ ꯁꯥꯎꯔꯤꯕꯗꯤ ꯍꯧꯒꯠꯂꯛꯄꯒꯤ ꯕꯦꯟ ꯌꯩꯔꯛꯑꯦ ꯍꯣꯏ ꯉꯥꯏꯕ ꯋꯥꯃꯟꯗꯅ ꯕꯦꯟꯗ ꯑꯋꯥꯕ ꯄꯣꯊꯥꯔꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯅꯤ ꯃꯁꯤꯁꯦ ꯑꯁ ꯐꯖꯈ꯭ꯔꯦ ꯍꯣꯏ ꯍꯦ ꯃꯧꯄꯥ ꯅꯨꯄꯥ ꯑꯩ ꯃꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯍꯥꯏꯗꯤ RKꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯅꯤꯌꯣꯝ ꯈꯔ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯃꯣꯏ ꯏꯁꯩ ꯁꯛꯄꯤꯔꯣ ꯑꯃꯁꯦ ꯅꯠꯇꯦ ꯃꯣꯏ ꯃꯣꯏ ꯀꯩꯅꯣꯅꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯗꯣꯏꯔ ꯍꯪꯉꯤꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯈꯪꯉꯦꯕ ꯃꯥꯕꯨꯗꯤ ꯃꯥꯅ ꯏꯁꯩ ꯁꯛꯇꯣꯏꯔ ꯁꯛꯑꯣꯏꯗ ꯋꯥꯎ ꯐꯖꯩꯀꯣ ꯏꯆꯦ ꯁꯨꯅꯤꯀꯥꯁꯦ ꯗꯥꯟꯒꯤ ꯀꯩꯅꯣ ꯇꯧꯅꯈ꯭ꯔꯦ ꯌꯥꯝ ꯃꯧ ꯀꯣꯏꯈꯤꯗꯧꯔꯦ ꯃꯧ ꯀꯣꯏꯈꯩ ꯁꯔꯁꯦ ꯆꯥꯕꯒꯤ ꯃꯣ ꯍꯥꯏꯖꯜꯂꯦ ꯑꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯂꯣꯏꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯅꯦ ꯆꯥꯛ ꯑꯗꯨ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯩ ꯆꯥꯕ ꯆꯪꯉꯤꯉꯩꯗꯅꯦ ꯂꯩ ꯆꯥꯏꯗꯅ ꯂꯩ ꯍꯨꯛꯇꯅ ꯂꯣꯏꯔꯝꯃꯦ ꯍꯧꯖꯤꯛ ꯙꯃꯥꯅ ꯍꯨꯛꯀꯗꯧꯇ ꯉꯥꯏꯔꯦ
탑을 좋은 거다 공은 낚아라면 잡아 막아 우리. 아마도 좋은 래 두. 와. 탑을 기만 이제 오네. Bây giờ thìn bị đôi không có lạc với này chứ chị cô chơi thìn thì mà sẽ bảo các bạn ấy thần nằm mà cái đấy ấy cả nó sẽ tao kìa Jadi ya. Tengok cik. Yang A thong ba, sini ruon ba, Hawaii thong ba, yang pani thong ba. về đi Ini nè yang macam thong ko jenis dia. Yam na tao đi. Jauh sih jauh. cái máy tôi mà hấp cái ngoài ba 마기 비디오 뭐 자고 입고 있는 건데 아두기 담았다 하바가 하이베 담았다 좀더 장가가 하이리 비용네 아이 지금 미신이 중롱롱 시대 아이나 비디오가 버려 정말 너 와kat 바지 Kamu 전에 하다. 아이라 Kan blogger sih kiri wah. 마기 정말 나 저거 잡으면 레이버 님이 아마 하바게 봐 아두도니 어디 뭐야 엄매 아무 작게 떠리 봐 우텐 바기 사람다 이게 자 이나람이 si polo si di se polo ini kerja hari amna Cái gì năng gì? Gì nữa nè. Ai nè, quay sai gì thì sập con đầu đó đấy. yang kerja Không được à? Cái gì nè? Năm này truy kia tụi mày nó phao mà tụi. Yang khang mà sao con bị gì một khang nghe. ah na wala thanga mani Blog tama. Yang udah ama kan to. Rohit ka 아두나 이드네 가 몸이는 뭐는 탑을 저기 상도 A 폰 이제 다 넣어도 돼. 근데 뭐 탑을 정보다 공국 발랑 돌아 이거 진짜 다도 비용이면. 아 맛이 오보다 너무 아이들이 Siapa sắp giờ cái gì cái gì nó con gì vậy? Sắp giờ gì? Kia là chưa đúng thật gì? Đang là đa rồi mà. Cha rồi nè. Cha bây giờ đi này. Miramis na hawan tut. Nga dai nga di sida dan di.
ꯐꯖꯔꯤꯅꯦ ꯄꯣꯠꯂꯣꯏ ꯊꯥꯡꯒꯠꯂ ꯂꯥꯛꯑꯦꯍꯦ ꯄꯣꯠꯂꯣꯏ ꯊꯥꯡꯒꯠꯂ ꯂꯥꯛꯑꯦꯍꯦ ꯙꯃꯥꯟ ꯃꯌꯨꯝ ꯆꯠꯅꯕꯒꯤ ꯑꯩꯅ ꯃꯧꯁꯦ 오더라까니? ꯁꯤꯗ ꯂꯩꯔꯦ ꯐꯦꯟ ꯀꯥꯞꯄꯤꯅꯦ ꯂꯣꯏ ꯎꯏ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯃꯥꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯃꯧꯁꯦ ꯑꯅꯤ ꯑꯃꯁꯨ ꯌꯥꯝ ꯋꯥꯅ ꯆꯠꯇꯣꯏ ꯐꯔꯅꯤꯆꯔꯒꯨꯝꯕꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯅ ꯌꯧꯈ꯭ꯔꯕꯅꯦꯕꯀꯣ ꯑꯁꯤꯁꯤꯗ ꯑꯗꯨꯝ ꯑꯋꯥꯠ ꯑꯄ ꯑꯃ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯗꯨꯅꯦꯕ ꯑꯗꯣ ꯕꯁ ꯑꯅꯤꯅꯤ ꯆꯠꯇꯣꯏꯁꯦ ꯁꯣꯝꯗ ꯀꯥꯔ ꯀꯔꯤ ꯃꯣꯏꯁꯤꯡꯁꯦ ꯑꯩꯒ ꯊꯥꯗꯣꯛꯑꯝꯃ ꯆꯦꯟꯈꯤꯕꯒꯤ ꯋꯥꯅꯤ ꯑꯩ ꯁꯣꯝꯗ ꯀꯟꯅ ꯄꯣꯠꯂꯣꯏ ꯅꯝꯁꯤꯟꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯕꯨꯛ ꯐꯠꯇꯕꯤ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯡꯁꯦꯕꯣ ꯑꯩ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝ ꯆꯥꯎꯗꯦ ꯂꯣꯏꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯌꯧꯔꯦ ꯐꯣꯝ ꯊꯥꯕ ꯍꯧꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯤꯕ ꯕꯁ ꯇꯣꯡꯉꯛꯄꯗꯨꯅ ngầu ghê. Wow. Đúng. Tay ta hỏi. Làm disturb tao đi. Photo cam ra rồi. Cái nói là mẹ đi đâu rồi? Trong rồi á, thong ăn trở đây. Làm sáng cái niềm vui thong ăn. Nó sáng cái trắng gì? Mỗi khi làm video chẳng nghĩ cái đồi tiếp không? Dầu tí dầu tôi đã mà này. Saya biju tu lagi ni, biju tu wise no. Boleh je kita angkat dia. Nak nak tanggal dulu nak. Saya tanggal ke. Tak turun tak nak paling sila mau tu. Saya mau party. Mau girum. Mayang. Poloi kan na lau thoi ai di wa man da na dum tar ba. Bus to nya de ko ngau re. Yam su pham na ri wa man hi na ai di ya dre mayang. Pham lai draw bong. Se se le. Sak sa ba ni. Sak ba loi khare. Ani si su waram mani oh. Waram mani. Hajanaba honabada moje wajarabani. Saksaru hige. Di merames hoina tawre. Mayam di nung hachan khotna tawbi hige. Aduga chalani sa tawsalamaga ko. Finally loire. Finally loire press setting thambirame. Kaje kamai thambirame yo ma dum kona tawjarani na. Ma kona dum semjarajani. Kina halamdagi warwal takiri ba male. ꯑꯗꯣ ꯃꯌꯥꯝ ꯅꯤꯉꯣꯜ ꯂꯣꯏꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯏꯅꯕꯁꯤꯅꯤ ꯑꯗꯣ ꯀꯩ ꯇꯧꯅꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯒ ꯃꯧꯁꯤꯒ ꯐꯪꯅꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯦ ꯚꯤꯗꯤꯑꯣ ꯈꯔ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯋꯥꯁꯨ ꯋꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯕꯁꯇ ꯇꯣꯡꯉ ꯆꯠꯇꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯌꯨꯝ ꯌꯧꯕꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ